Ahanbada Young Vaiphei Association Haupi Block na Thadorokpa Tang Kunga Mathi Thau Ming Lisingani Kunga Manga Thadorokpa Condemnation ang katang member thamjagi Information and Publicity YBA Haupi Block and Stamli Hariba Makogi Sirol Sita Paliba Maru point khara hairagadi Young Vaiphei Association Haupi Block na akan mamong na condemn tawraduna Yamni inhuman oiba mawongda Miss Mandeihkim, daughter of Nansen Kuf Elias Sinu Hatlambagi mayokta akan mamong yaning da buwapam fongdorakli hariba sakang da bakulai paiba miyoi singasina sarona numidangi pung mapan taba matamda lanba TD block ta hariba thawdo satakibani hairi loinana laikhidraba Miss Mandeihkim gi imung manungna loina maki maruk mapangna nanghoriba awabada hariba YBA Haupi block na saruk yabaga loinana nungaitaba su fongdorakli loinana YBA Haupi block na Law enforcement agency singda hariba nupi sigi misigi matang na akupa marol thigat pinaba loinana mara leiba book tawba amasum laikhidraba imung manungda justice deliver to honbiu haibu wafam yauna wafam kya thanakli amarom dasu Zomi mothers association gi maikaidagi su condemnation tarakli ikhang khangaudana Miss Mandeihkim daughter of Nansen Kuf haibadi ngarang March ki tangkun English ngani ga kun ga manga da sikhibagi matangda wafam kya thamnakli mokogi condemnation letter asina suna pali hariba miyoi na PSC haukiba March ki tangkun haibadi ngarang English ngani ga kun ga manga da sarona nungdairangi pung taruk makhai muk taba matamda marks aroibu nu ukhi amasum numidangi pung nipan tar phawbada halaktabadigi mahakpu thibagi thabak sathakibani hari aduga mahaki thawai yaudra haksang sarona pung taramathuga makhai muk taba numidangi matamna phangma ngamkhibani hairi loinana maki thawai yaudra haksang laifamda I kya tabagi mami amasu mangaksamna sokpagi dakpham kaya amus lairamle hen sirol sil supali loinana maha asi Tamthina Hatlamle oirangwen haiba wafam sapfongdorakli loinana ZMA na hairiba nupi sigi sibigi langna langjin law enforcement agency singa thikadabani loinana culprit book tawba loinana sibigi maram khangdokpa amasum imung manungda justice phanganba haiba wafam kaya yauna ZMA gi maikaidagi su fongdorakli amaromdana NASN amadi India lenga ka sathariba political dialogue asigi final political agreement English nganiga ani gi July taraga mathoida Amsterdam da India lenga ka puna thokiba joint communique amadi 2015 gi August 3 da nakalani gi marta yana kiba framework agreement FA da yumpham oigani haina NASN gi general secretary TS Muiban fongdokri hairi haribu wafam asi ngarang NASN gi Chairman by Chairman madi General Secretary gi oiba collective leadership ki khongpham hena session bahaiba thauram amaga mari leinana Muiban fongdokhibani General Secretary TS Muiban makhatana haikibada India lenga ka NASN ka tangkak kya thokno wari sanari basigi matangda aroiba political agreement da Nagalim gi national flag constitution soidana yawani Nagalim gi sovereign national flag territory amadi constitution wari sanaba sida India lenga ki mekedi wapam amata negotiate tawba yaru hena nagamiam da manu thazaba pikhiari Manipur optional ki maikedi gi maru ebi ipausung miam na thamjari hanmada kanglai pa ki maira digi lokusaraga Manipur thukli lal solution na blofam thoko thaudang aikoi puna lomina batai Manipur thukli sai ani suraba lal solution na barat lenga na lofam thoko thaudang adu laudana hauzu phawbu lairi Manipur BJP lenga claidingi matamna su lenga na lokham tokpa thaudang adu lobungamdana laitokhi maduna irang asi sang tharakpi asoba marama ma oiduna Manipur miyam asi open jail amada phajinduna thambaga sakmanari singtam animakta leidiba praja miyam na maning tamna satok sin tawba ngamdana leiraba phawda barat lenga na maning tamna satok sin tawna ba lokat pham tokpa thabak lokotna leidiba si yamna lali maram maduna Manipur leidiba kanglup furu khudimakna amat oina punsinduna apun mami pham pangtoktuna lal solution na ba thaudang lomina ba sungani thaudang asi launaba all political party gi oiba mi pham pangtoktuna kari karamba thaudang laugudagi haibatu amat oina khanaduna warep lauraba matungda thabak oina pangthoknaba hotnaba sungani aduga Manipur leidiba civil society organization singnasu amat oina punsinduna Manipur thokliba lal solution na ba apun mami pham pangtoktuna warep kya amat oina lauduna lal solution na ba hona phamthui hauzik phawbigi oina civil society singi lusingba kyana makhoi gi aningba apamba kya media gi kuthangna matam gi oina phongdokpa natana civil society mayam punamak amat oina punsilaga lafom tok thaudang adu launa bo hotna driba sikari gino haibo hong amalakni
wang asigi pakhom pinabasu civil society organization singi lusingna hona phamthu haina khali khwaidigi nungaitribadi lalasi khara nem tharakli haina khalabasu tampakta leiba maitai masa singi lamda sangshlubu matamda hajan punsinbegi thawang chatharakpagum tawribasini aduna maduna oidiba phiba masida manipur lairiba kanglu furup singi lusingba tholaktuna amatu oina punsilaga lalasi lusina ba lapham to thawdang adu launa ba hona phamthui ngasi phawba lalasi lusina bigi matana bharat ki prime minister narendra modi na karigumba wai ama phawba kangthoktuna lairibasi manipur miyamasi karisu leitana khalli haiba takani manipur si bharat ki mapung phab state am oiribani manipur lal thoktuna sahi aniro manipur miyam awawigi ipak taduna lairi haiba khangna bharat ki citizen ama natabagum manipur miyambu laknaduna thambai bisi bharat lenga na manipur da akhaba miyeng yeng haiba takpani haiba da laloidra haina khali ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯥꯜ ꯑꯁꯤ ꯂꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯍꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯔꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯗ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯀꯟꯅꯅꯕ ꯍꯣꯠꯅꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯧꯑꯣꯡꯅꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗු ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯅꯣꯡꯃꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯂꯤ ꯃꯗꯨꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯀꯪꯁꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯦꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗꯅ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯗꯤ.ꯑꯦꯝ.ꯁꯤ.ꯇꯤꯒꯤ ꯇ꯭ꯔꯦꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯥꯌꯔ ꯑꯦꯟड ꯇꯦꯛꯅꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯔꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯊꯣꯛꯈꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯦꯟड ꯄꯣꯁꯇꯤꯡ ꯑꯣꯔꯗꯔ ꯑꯃꯗ ꯍꯥꯟꯅꯗꯒꯤ ꯑꯣꯖꯥ ꯋꯥꯠꯂꯒ ꯂꯩꯔꯤꯕ ꯙꯅꯃꯟꯖꯨꯔꯤ ꯀꯣꯂꯦꯖ ꯑꯣꯐ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟ ꯗꯤ.ꯑꯦ.ꯁꯤ.ꯇꯤ.ꯑꯦꯒꯤ ꯑꯣꯖꯥ 6 ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯇ꯭ꯔꯦꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯃꯤꯁꯅꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯆꯠꯅꯕ ꯌꯥꯔꯣꯏ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ngasi college asigi training mahiruising college asigi campus manungda lambi thingduna khongjang changsinki khongjang adu oja watlingai oja transfer tawu yaningdi transfer order khudak handokadabani haina thaba placard sing sijnaki college asigi training union gi sport secretary kaithalakpam premna phungdokhibda NCT gi kanglon gi matung ina teacher education gi college amara principal tharaga B.Ed amadi M.Ed gi puna oja kuntragni thu legedabani DMCTE gi oina mahiroi oja masing asi sudana oja kunmanga khak lermani lepham tokpo oja masing gi teret walaga leiringai loinana tha amarongi mamang oja ama transfer taw laikre masigi matung handak amuk oja taruk amaga transfer tawrakpani hanadigi oja walaga leiringai serekta oja sing transfer tawrakpa simaram sadi college asi muthatna bo hona baga pangkhakni haina lawi thawong asi Yunina hakchina lobga loinana masjid leibak miya maru oina mahiroi khunai gi damak leidiba lupsingna akan ma miyeng sangbiu haina appeal tokhi loinana commissioner gi transfer and posting order khudak handokadabani haina sutakshinki panmiya badi oja transfer tawbigi order adu handoknaba college asigi trainee union gi mekaidi gi manipur gi governor amadi mari leinaba commissioner da ngarang memorandum pishinkiba laikhrabani haina su pausida makhatari amaromdana bottle amade plastic ki polam sing khunbada angau bani hainaramba hojikti CL kya phangmano aikoi su khullage hairakli eco network bottle amade plastic ki polam sing khunbada angau bani hainaramba do hojikti CL kya phangmano aikoi su khullage hainarakle haina eco network manipur gi president Sinthangamba laisram na thadorak pasiol amana phungdorkli sirol sinhai eco network manipur nga sisu taraga mathurak subu oina hanadigi hona sangsinduna lakpa zero west mission gi saruk am oina hairak wangjing
river rejuvenation campaign hena mapung fanabagi damang eco network manipur hairok ta leiriba self help group amadi maira paibi roidana hairoki tungan club singna campaign chatakhre yomthong khuding dagi sayol gi oina fata haudi khongat pagi phanglakpa bottle na singba plastic ki polam kya recycle tona baten tha marong band leiba asok traders na sel piduna leibi khotong sawa piri mafam sadana fata haudi khondokpana haksang sokan bakhak natana turel gi ising su hu sen bi ising ama ohelakna bigi maram hoi masigumba kya sidigi hairok wangjing river rejuvenation campaign sa tharakpani haiba galoinana haksang sotngai oidaba turel am ohena bigi dama hairoki tungan lup amadi maira pai bising asobu thodang lauduna garbage collection sa tharakpani masigi manungsana fata haudi khongat pada phanglakpa bottle amadi plastic ki polam sing recycle tawna mapung fana segregation tawduna kg onduna asok traders ta yontopani sustainability oiba maongda lunan ba lamdam ama ohelaga miyoiba danatana jiba pan bu kudimak masa phane hingana na basangchilak diba khongthang siga amot akai sengdok pakhak natana garbage collection toriba miyoi sing sel phonganduna kharada oiraba sukana ba pibasina amot akai sing khongkat ningbagi thongna halakpa eco network manipur na nungai phawi hanadi bottle amadi atai plastic ki polam sing khunbada angau bune haina khanarame dubu ngasi di kanaba kya khanglakpa migi masing yamlakpadigi aisu khulage kijide sil kya phangbagi hangnarakpa lebak phabani aikoi khudima environment kanana balu nan ba lamdamam ohena na bisai sa ki thawdang lobina si loinana mari lena ba department sing su khongthang si de hiana mating pangbi wain su eco network manipur na appeal torokli makhasa tharak poida to pawm na sadis ka tungai kap na bada mawis taraga nipan jawana ma sikre sali besai sida state sida nungai kap na bigi thawdok sing de sikiba mawis chamaga masuri Sarisat ki Bijapur district ngasi thokiba numai kap na bigi thawdo amada mawis taraga nipan amasum state police ki district reserve guard DRG ki jawana ma sikre haina police na phongdokre senior police official amana phongdok gi matung ina numai kap na bigi thawdo du ngasi ayuk pung 8 lom tabada Bijapur district ki Gangalur police station ki manung sana leiba umang amada thokibani mangnai ki akaknaba paw phangbadigi DRG district Police amas Central Reserve Police Force CRPF ki apun bakangbu amana Dantewa district lona bada leiba umangadu operation sa tharingai da mawi sing na numai kapsilakpa du digi security personnel sing na handuna kapna ki han phungdo lodru mak na hai ki numai kap na bigi thawdo du gi matung thawdo thokpham madura thi hum bigi thabuk sa thabada mawi stara ga nipan si dunu leram thina ki numai kap na badu da DRG ki jawana mas sikhi haina official duna phongdokli Laikhidraba mawi singduki masak maming khang mangamdri haina phongdok laduna mahak naiki thawdok thokpham dugi kusu khulai kaya muksu phangki haujik su area du operation sa thari amasum makha taba akupa paw ngai ri haina makna phongdokli police ki matung ina ngasigi si tharaga satliba sahi sigi oina haujik phawbada state sida thokiba tungan ma nomai kapna bigi thawdok singda sikiba mawi masing chamaga masuri makhoigi manungda maudraga tareti Bijapur yauna district tare na saba bang Buster reason the hot kiban haina makoina phongtukli mamang the Mars amada sukma district thokiba numai kap na bigi thawdo amada su mawis ani sikiba loidana February mapandana Bijapur district thokiba numai kap na bigi thawdo amada security forcing na mawis kuntraga matu hakki February humdana Kanker district thokiba numai kap na bigi thawdo amada mawis ama sikiba loidana January kun ga mathuidana Raipur division gi Garia bana district ta thokiba numai kapna bigi thawdo amadana mawis taraga taruk sikhi hairi January taraga taruk tana Bijapur district thokiba numai kapna bigi thawdo amada security force na mawis taraga nipan hakki January taraga ni thodesu district asimakta da thokiba security force ga numai kapna bigi thawdo amada nupi ani yauna mawis manga sikhi Narayanpur Dantewada Bijapur border da leiba Abu Zamat area da January taruk phawu numit humni subna satakibu operation amagi manungdana security force na nopi keder ani yauna mawis manga hakhi January mapandana Sukma district ki Paliguda amasum Gundras Godem khungi manakta leibu umang amada thokiba nomai kapna bigi thawdo amada mawis ahum sikhi January ahumda Raipur division gi manungsana leiba Garia bandis the thokiba security force nga nomai kapna bigi thawdo amadana mawis amasiki mamang sai English nga niga kunga mari dana state sida thokiba tongan nomai kapna bigi thawdok singi manungda security force nga punna mawis sa niga taraga mapan hat khena su police na phungdokli
Amarom na sadisat ki sukma district security force na Maoist ki Lord Pham amadigi pokhai biaba masak sing amasum barrel grenade launcher BZL ama phangli hena police nang si phongdokre senior police officer lamana phongdokpigi matung ina ngarang district reserve guard amasung district force ki apun bakangbu amana sathabu operation magi manungda Maoist ki Lord Pham du base police station ki manung sanba Dantespur khun manakta liba asukpa singa mada lerama thengnara khiani su paus na phongdokli mafamduna Maoist sing laide pa pau khumudigi operation adu sathabane na manu phongdokhi Tentang na sumna mayam na thamjaram gi du hausi koina di mayam paus mata sa lusin jarage masum mayam puna no update ngaminasi